Manipurgi Yelhoumising asi nongmadi khudongthiba kayamuk mayoknaba yabagi oithokpa leirakpagum tawri masigi maramdi lamdam asigi yumlon aduna leiriba Myanmar da thokliba irang asina nakoinana Manipurgi demography da akaiba pirakpa nongmagi helakpana maram oiraga ingna chikna leiramba lamdam asing asida leipta phom khangdraba tangdu leitadraba lamdam ama oirakpa haurakle haiba yai Myanmargi ngasigi Leingak asina leipak aduda khundaduna leiriba miyamda piba ithelsing aduna maram oiraga Maraibak Myanmar thadоклаga yumlonaba Laibakta changjafam launabagi damak lanjenarakpasing maru oina Manipurda lepa leitana changsilakpadagi khanghaudana thokpa ising isaugumna mioi kayamok sangsilakpadagi state asigi ngasigi Leingakta achoba saitheng pirakle ngasi maklamdam asida thokliba lan asimak ngasigi India Leingakna matam chana laksindabana maram oiraga makhal makha kayagi awaba kayamok state asida thoklalakpa singi manungda kanglon kaina umang kokthoklatpa popi thazilakpaga loinana nauna changlakpa makhoina hana leiramba Yelhoumisingda akaiba pirakpata natana Manipurgi ningsingba thoktraba matamdagi leiraklaba Yelhoumisingda atamnana landarakpa asina maram oiraga thokhaningdaba thodok-sing thokpana maram oiraga ingna chikna Yelhoumisingna khunda leitaduna leiba ngamhalaktanabagi achauba maramsing oirakpa asisu ngasigi India Leingakna haksina lauribra natraga laudribara haibagi achauba wahaksing hangnabagi maramsing oihalakle asigumba kaya asina maram oiraga Indiagi awang nongpok state ama oiriba Manipurda tangdu leitadaba lamdam ama oiduna tha tara nitho hena leirakle Pumnamaksing asi Manipurda pankiba haukiba Leingak-singna asoiba kaya leikibadagi oirabaso ngasigi state Leingakna awaba kaya mayoknaduna thengnaraba yaba thengnabada Indiagi center Leingakna komthokna khanbadagira natraga lamdam asigi Yelhoumisingbu Indiagi citizen ama oina khanbagi sang hanthakrabara haibagi chingnaba lamdam asigi miyamna khannaba haurakpagum tawri haiba yai adubu haukiba oirabaso ngasigi India Leingakna Myanmarga yumlonnaba lamdam ama oiriba Manipurda thengnariba awaba sing asena India Leingakta nakoinana akaiba pirakadawri haibasi ngasigi India Leingakna khangbagi matam thengmalabra khalle maram asina ngasi Manipurgi Leingakna Indiagi centergi Leingakta warabasu wan atabi ama khangnaba chahi ama helaba lan asi loisinaba akhanaba thaurang amagi makhada makhal makha kayagi pambai sizinaba chumgadra khalle Miyamgi mit nakong oihanjariba Impact TV News haiba news networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loinana tungkoina miyamgi seba tawba ngamnanaba adongi mamal yamlaba suggestion taramna okjari